ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯔꯣꯏ ꯊꯣꯡꯖꯔꯛꯀꯦ ꯊꯔꯣꯏ ꯊꯣꯡꯕꯤꯔꯣ ꯍꯥꯏꯕ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯑꯗ ꯊꯔꯣꯏꯁꯦ ꯐꯪꯁꯨ ꯐꯪꯗꯕ ꯑꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯤꯁꯨ ꯌꯥꯝ ꯀꯨꯏꯗꯅ ꯁꯦꯝ ꯁꯥꯕꯗꯀꯣ ꯃꯥꯒꯤ ꯇꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯃꯅꯤꯡ ꯀꯛꯄ ꯀꯩ ꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩ ꯑꯃꯨꯛꯐꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯊꯔꯣꯏ ꯊꯣꯡꯖꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯊꯔꯣꯏꯗꯣ ꯑꯩ ꯊꯣꯡꯉꯒꯦ ꯍꯥꯏꯗꯤ ꯃꯨꯛꯊ꯭ꯔꯨꯕꯤꯗꯨꯁꯨ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯧꯈꯤꯗꯅ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯑꯩꯅ ꯑꯗꯨꯝ ꯃꯁꯥ ꯇ꯭ꯔꯤꯝ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅ ꯊꯔꯣꯏ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯅꯧꯅ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡ ꯂꯣꯏ ꯊꯥꯒꯠꯆꯔꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯁꯦ ꯂꯥꯏ ꯊꯔꯣꯏ ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯣ ꯊꯔꯣꯏꯁꯦ ꯆꯥꯗꯦꯕ ꯑꯗꯨ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯅꯦ ꯃꯌꯥꯝ ꯑꯩ ꯑꯍꯤꯡ ꯑꯃ ꯇꯤꯡꯉꯝꯃꯒꯦ ꯇꯧꯕꯅꯦ ꯁꯟꯗꯦ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔꯛꯄꯅꯦꯀꯣ ꯑꯩꯅ ꯃꯌꯥꯝꯅ ꯊꯣꯡꯉꯣ ꯍꯥꯏꯕꯗ ꯑꯩꯅ ꯍꯁꯕꯦꯟꯗ ꯂꯩꯕꯤꯔꯛꯑꯣ ꯎꯔꯗꯤꯑꯅ ꯃꯌꯥꯝ ꯑꯩ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯗ ꯍꯦꯛꯍꯜꯂꯦ ꯇꯈꯦꯜꯂꯩ ꯑꯉꯧꯕ ꯁꯥꯠꯄꯗꯨꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯌꯦꯜꯂꯣ ꯂꯥꯡꯉꯒ ꯁꯥꯠꯄꯗꯣ ꯑꯗꯨꯁꯨ ꯌꯥꯎꯏ ꯑꯉꯧꯕ ꯁꯥꯠꯄꯗꯣ ꯂꯣꯛꯂꯩꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯦ ꯂꯣꯛꯂꯩꯁꯨ ꯇꯈꯦꯜꯂꯩ ꯃꯔꯨꯁꯨ ꯌꯥꯎꯔꯕꯅꯦꯕꯀꯣ ꯄꯨꯔꯥ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤ ꯀꯥꯏꯗꯩ ꯂꯧꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯑꯗ ꯑꯩ ꯁꯤꯒꯤꯁꯤꯅ ꯑꯩ ꯏꯔꯣꯟꯕꯗꯁꯨ ꯍꯦꯛ ꯁꯤꯖꯤꯟꯅꯩꯕꯀꯣ ꯁꯤꯒꯤ ꯃꯇꯣꯟ ꯇꯈꯦꯜꯂꯩ ꯃꯔꯨ ꯆꯣꯡꯈꯠꯂꯛꯄꯁꯦ sina dum loglei uhelani mana potse khara hekpirame aigi hingonda hobasing kaino kase kari ba sigi se mukthrubi ga se lo hekpirame mukthrubi se na da trim dok thogi da ngai ne ba ko aduka ai phajana tharoi thongdaragi mayam sigi tharoi jini yong ko khoi gi ai ulake sise ina ma lai tharoi du male mai ko da hawba hawta ba ba dudi imoinu imagi matung ilai tare nizang hai se no hawi no hawte mioi ba se oye lai ma tina tamni na ko da haw ni ne leite ba ado loglei nung lei hai tare takhele maru ga loglei ga phajana ai sem sa ba se ni ang kui jang ji myam se ani ngam ga ni jak thong ba di kui da bne adugane jangi maroi mapang kali kara sem se ang kui jang bane aduga tharoi ji di phajana kui jangi ko myam angak pani he kasu yam ba tharoi ne de dang ko se cham ba je dom thok lai jani manung ji de kari no khang da ge ko aduna ai loi ri myam aduga ne pesu gar hap chale sing gar hape aduga tongana phutle atai sing bu phumi na de ba loi to phut ba loi ri myam aduga hojiki cooker du da ai alu khara hape aduga ino hoji heksarak pata khili maru de loglei duga hap chale aduga morok hap chale sina hojiki uthrubi ju hap chale i morok se masak se thada nam sabane adu ngari khara ga ukabe na lojabane ina reel da hapne lobu do ko myam aduga hap chale ni sing tang hapaga kam thok pirani khara thuna ba ko phutba buti kam thok pan hena thure ba ko natra aduga kani ai sida ina tharoi se thum khara hapa ngaure mai mehi lo chupsala kanda akoi gi thum jine makha thanga kanda dum khangone ba ko aduga loire ma changau birani aduga phutba du su indare e adu haidu e aduga mahi se horen sizina ga ni sigi mahi se manam nusina ba hauna ba ko aduga ai huji iron thoge iron ko idana ko mangon da happy ba mahi se gravy se lo laga hapane ba adu ai si morok se masak se mande dana asam saba morok ne koi matum taraga mabuk yam yawdo aduido aduga ne ko ngari duga ina ukabi kharaga lo nganja be siga hana me thoge maru lok thoge me ado tharoi ji jam chasan badi phapoti tum pote protein nga tani na trame ado hawdi hawba angang wali ngai de yam sare e school dagi halaga pofam dagi leiraga lupa ama gira lupa ani gira kawre aduga sigi de keno sine ne ta e aidi khut pai de khut am sai khut siam kai no hangde ba khut am sakan bado adu ngasai mehi do hapselle aduga moro ki maku singje lok thok pire moro maku sam phatta bane khoi chakhaw da napadi ba ko khanaw da napadi am nungai ta bane aduna idi mod met pe heloi ba ga maku singje lok thok pire ko me si iron boin charge ma hawni yoni na tra adege huji tharoi thongage ai sigi pen apak pase sa thong sine yam nungai sine ne pot mun ba matam da ne chang chak man mul le ba khang ne ku chal le lai dina jira kha thajare nei nga sai test ba tai ni helak pa da ai nei ai husband he piram ba da thadare tilo khare amna
ꯑꯩꯈꯣꯏꯒꯤ ꯍꯥꯞꯆꯜꯂꯦ ꯇꯤꯜꯍꯧꯁꯤꯅ ꯃꯨꯟꯕ ꯍꯥꯟꯅ ꯈꯔ ꯀꯨꯏꯅ ꯆꯪꯕꯅꯤ ꯇꯤꯜꯍꯧ ꯍꯥꯟꯅ ꯍꯥꯞꯆꯜꯂꯦꯀꯣ ꯃꯌꯥꯝ ꯃꯨꯟꯗꯕꯅꯤ ꯇꯤꯜꯍꯧꯁꯦ ꯑꯗꯨꯒ ꯆꯥꯡ ꯃꯥꯟꯅꯗ꯭ꯔꯁꯨ ꯌꯥꯝ ꯊꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯐꯖꯅ ꯑꯗꯨꯒꯅ ꯄꯣꯠꯁꯦ ꯉꯧꯕꯗꯅꯦ ꯃꯌꯥꯝ ꯃꯔꯨ ꯃꯔꯥꯡ ꯍꯥꯟꯅ ꯊꯥꯛꯆꯟꯒꯅꯨ ꯃꯔꯨ ꯃꯔꯥꯡ ꯍꯥꯟꯅ ꯊꯥꯛꯆꯜꯂꯗꯤꯅꯦ ꯃꯔꯣꯏꯗ ꯍꯥꯟꯅ ꯅꯞꯁꯜꯂꯒꯅꯦ ꯄꯣꯠ ꯆꯩꯁꯦ ꯀꯥꯁꯜꯂꯛꯄꯅꯦ ꯁꯤꯅ ꯁꯤꯡ ꯈꯔ ꯌꯥꯝꯅ ꯁꯨꯔꯦ ꯑꯗꯒꯤ ꯆꯅꯝ ꯈꯔꯒ ꯁꯨꯔꯦ ꯁꯤ ꯍꯥꯞꯆꯟꯕꯤꯔꯦ ꯌꯨꯝꯗ ꯂꯩꯔꯗꯤ ꯌꯥꯝ ꯃꯈꯜ ꯊꯣꯛꯅ ꯍꯥꯞꯄ ꯌꯥꯕ ꯑꯗꯣ ꯑꯩꯁꯨ ꯉꯝꯅꯕꯒꯤꯗꯤ ꯍꯧꯖꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯨꯛꯊ꯭ꯔꯨꯕꯤ ꯍꯧꯕꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯒꯤ ꯇꯈꯦꯜꯂꯤ ꯃꯔꯨ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯇꯈꯦꯜꯂꯤ ꯑꯉꯧꯕꯒꯤ ꯃꯔꯨ ꯑꯗꯨ ꯇꯈꯦꯜꯂꯤ ꯑꯉꯧꯕꯒꯤ ꯃꯔꯨꯗꯨꯁꯨ ꯆꯨꯝꯃꯦ ꯍꯥꯏꯌꯦ ꯑꯩꯈꯣই ꯃꯥꯗ ꯍꯪꯕꯗꯗꯤ ꯑꯩꯅ ꯑꯗꯣ ꯐꯖꯅ ꯉꯧꯕꯤꯔꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯑꯃꯅ ꯊꯣꯡꯕꯒ ꯃꯥꯟꯅꯗꯦ ꯁꯤꯅ ꯑꯩꯅ ꯍꯩꯖꯕ ꯃꯑꯣꯡꯗ ꯁꯨꯝ ꯊꯣꯡꯖꯕꯅꯤꯀꯣ ꯑꯁꯨꯃꯥꯏꯅꯀꯣ ꯐꯅꯌꯥꯝꯗꯤ ꯃꯨꯟꯁꯜꯂꯛꯑꯦ ꯃꯌꯥꯝ ꯀꯣ ꯃꯨꯟꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯛꯂꯩꯗꯣ ꯈꯔ ꯊꯥꯗꯔꯦ ꯂꯣꯛꯂꯩ ꯈꯔ ꯈꯥꯎꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯐꯨꯠꯄꯗꯪ ꯅꯠꯇꯕ ꯉꯧꯕꯗꯁꯨ ꯈꯤꯇꯪ ꯍꯥꯞꯄꯁꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯊꯔꯣꯏꯁꯤꯁꯨ ꯃꯅꯝꯗꯤ ꯀꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯌꯥꯝ ꯍꯥꯞꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯃꯅꯝꯗꯨꯅ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩ ꯊꯔꯣꯏꯁꯦ ꯍꯥꯞꯆꯜꯂꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯩ ꯃꯔꯨ ꯃꯔꯥꯡ ꯍꯥꯟꯅ ꯍꯥꯞꯇꯦ ꯀꯩꯒꯤꯅꯣꯗ ꯀꯥꯁꯜꯂꯛꯑꯦ ꯄꯣꯠꯁꯦ ꯐꯖꯅ ꯉꯧꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯔꯨ ꯃꯔꯥꯡꯁꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯃꯔꯣꯏ ꯃꯨꯜꯂꯛꯑꯕ ꯃꯇꯨꯡꯗ ꯍꯥꯞꯄꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁ ꯇꯥꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯥꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯥꯞꯄꯅꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯍꯥꯞꯄꯅꯤ ꯃꯤꯗꯤ ꯌꯣꯡꯆꯥꯛꯁꯨ ꯍꯥꯞꯅꯩ ꯑꯗꯣ ꯑꯩ ꯌꯣꯡꯆꯥꯛ ꯑꯀꯪꯕꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯌꯥꯝ ꯄꯥꯝꯃꯨꯗꯅ ꯍꯥꯞꯇꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯁꯨ ꯉꯧꯕꯗ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯤꯀꯣ ꯑꯗꯒꯤ ꯐꯗꯤꯒꯣꯝꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯗꯨꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯩ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯃꯅꯥ ꯃꯁꯤꯡꯗꯤ ꯐꯖꯅ ꯍꯥꯞꯄꯕꯅꯦ ꯃꯌꯥꯝ ꯉꯧꯕꯁꯤꯗꯀꯣ ꯐꯖꯅ ꯉꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯔꯤꯕꯣꯞ ꯑꯀꯪꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏꯗꯣ ꯇꯤꯡꯊꯣꯛꯑꯒ ꯊꯥꯗꯔꯦ ꯑꯗꯒꯤ ꯍꯤꯡ ꯊꯥꯗꯔꯦ ꯑꯗꯨꯒ ꯐꯖꯅ ꯁꯨꯝ ꯉꯧꯕꯤꯔꯦ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯩꯒꯤ ꯂꯩꯖꯕ ꯈꯔ ꯍꯥꯞꯄꯅꯤ ꯃꯆꯨ ꯍꯥꯞꯄꯦ ꯃꯆꯨ ꯈꯤꯇꯪ ꯌꯥꯝꯅ ꯃꯁꯛ ꯐꯖꯅꯕꯀꯣ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯍꯥꯞꯄꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔ ꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯠ ꯃꯁꯥꯂꯥꯗꯣ ꯃꯤꯠ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆꯦꯟ ꯑꯃ ꯊꯣꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯥꯞꯄꯦ ꯈꯔ ꯌꯥꯝꯅ ꯃꯁꯤꯃꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯑꯗꯨꯒ ꯁꯨꯡꯁꯥ ꯁꯥꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯕꯅꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗꯕ ꯑꯗꯨ ꯈꯔꯒ ꯍꯥꯞꯄꯦ ꯑꯩꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯃꯦꯠꯄꯗ ꯃꯣꯔꯣꯛ ꯑꯁꯥꯕꯤꯗꯣ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯛꯑꯗꯤ ꯍꯥꯞꯆꯜꯂꯦ ꯃꯍꯤꯁꯤ ꯅꯪꯗ꯭ꯔꯥ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒꯀꯣ ꯑꯗꯨꯒ ꯐꯖꯅ ꯊꯣꯡꯕꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯃꯔꯨ ꯃꯔꯥꯡꯁꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯑꯗꯨꯀꯥꯟꯗ ꯏꯟꯖꯥꯡꯁꯦ ꯃꯨꯜꯂꯦ ꯈꯪꯉꯅꯤ ꯃꯨꯟꯗꯤ ꯂꯣꯏ ꯃꯨꯜꯂꯕꯅꯦ ꯊꯔꯣꯏꯁꯨ ꯃꯨꯜꯂꯕꯅꯤ ꯑꯗꯒꯤ ꯑꯂꯨꯁꯨ ꯃꯨꯜꯂꯕꯅꯤ ꯃꯣꯏ ꯄꯨꯂꯞ ꯃꯤꯛꯁ ꯇꯧꯅ ꯃꯨꯟꯅꯕꯀꯣ ꯑꯗꯒꯤ ꯊꯨꯝ ꯊꯥꯛꯄꯤꯔꯦ ꯃꯌꯥꯝ ꯃꯅꯝꯗꯤ ꯐꯖꯅ ꯅꯨꯡꯁꯤꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯂꯥꯁꯀꯤ ꯑꯣꯏꯅ ꯃꯔꯣꯏꯁꯤꯡ ꯈꯔꯒ ꯍꯥꯞꯄꯛꯈꯤꯅꯤ ꯇꯣ ꯃꯁꯛꯁꯦ ꯌꯥꯔꯛꯑꯦꯕꯀꯣ ꯌꯥꯝ ꯌꯥꯝꯃꯦ ꯑꯩ ꯊꯔꯣꯏꯁꯦ ꯀꯅꯥ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯊꯣꯡꯉꯁꯨ ꯎꯠꯄꯗ ꯑꯃꯨꯛ ꯐꯖꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯈꯔ ꯌꯥꯝ ꯊꯣꯡꯉꯕꯅꯦꯕ ꯑꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯁꯣꯏꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯣꯏꯗꯕꯤꯁꯤꯅ ꯍꯥꯎꯕꯅꯦ ꯈꯤꯇꯪ ꯈꯨꯠꯅ ꯊꯦꯛꯄ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯕ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯩ ꯃꯨꯛꯊ꯭ꯔꯨꯕꯤꯁꯦ ꯀꯌꯥꯔꯛ ꯌꯦꯡꯉꯨ ꯐꯅꯌꯥꯝ ꯍꯥꯞꯄꯅꯤ ꯏꯔꯣꯟꯕꯗꯁꯨ ꯍꯥꯞꯄꯦ ꯁꯤꯗꯁꯨ ꯍꯥꯞꯄꯦ ꯉꯧꯕꯗꯁꯨ ꯍꯥꯞꯄꯦ ꯂꯥꯁ ꯑꯣꯏꯅꯁꯨ ꯑꯃꯨꯛ ꯍꯥꯞꯄꯦ ꯃꯨꯛꯊ꯭ꯔꯨꯕꯤꯁꯤ ꯌꯥꯝꯅ ꯃꯔꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯅꯦꯀꯣ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯇꯪ ꯊꯣꯡꯈꯤꯒꯦ ꯂꯣꯏꯔꯦ ꯃꯌꯥꯝꯗꯣ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯂꯧꯊꯔꯛꯑꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯇꯦꯁ ꯇꯧꯔꯒ ꯎꯠꯂꯛꯑꯒꯦ ꯑꯩ ꯍꯁꯕꯦꯟꯗꯁꯨ ꯈꯤꯇꯪ ꯇꯦꯁ ꯇꯧꯍꯜꯂꯛꯀꯦ ꯍꯣꯔꯦꯟ ꯃꯥ ꯍꯜꯂꯛꯑꯀꯥꯟꯗ ꯃꯁꯛꯇꯤ ꯐꯖꯔꯦꯀꯣ ꯃꯌꯥꯝ
ꯑꯩꯅ ꯊꯔꯣꯏ ꯊꯣꯡꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯡ ꯑꯩ ꯊꯔꯣꯏ ꯊꯣꯡꯖꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔꯁꯨ ꯈꯔ ꯇꯧꯕꯤꯌꯣ ꯁꯞꯄꯣꯔꯠ ꯈꯔ ꯍꯦꯟꯅ ꯇꯧꯕꯤꯌꯣꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯔꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦ ꯇꯣ ꯃꯍꯤꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯡꯗ꯭ꯔꯦꯕꯀꯣ ꯂꯥꯡꯕꯁꯨ ꯍꯥꯎꯇꯦꯕꯀꯣ ꯅꯪꯇꯛꯅ ꯊꯣꯡꯉꯕꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯇꯦꯁ ꯇꯧꯖꯔꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩ ꯍꯁꯕꯦꯟꯗꯁꯨ ꯇꯦꯁ ꯇꯧꯍꯟꯒꯦꯀꯣ 모록도 사왔다. 모록 사브라 ꯈꯥꯕꯤꯅꯤꯅ ꯃꯃꯥꯡ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯆꯝꯅ ꯊꯣꯡꯉꯦ ꯏꯟꯖꯥꯡ ꯍꯦꯛ ꯑꯇꯩꯗꯤ ꯊꯔꯣꯏꯁꯤ ꯌꯥꯝ ꯍꯦꯚꯤ ꯑꯣꯏꯔꯕꯅꯤꯅꯀꯣ ꯑꯩꯒꯤ ꯏꯟꯖꯥꯡ ꯑꯉꯥꯡꯁꯤꯡ ꯊꯔꯣꯏ ꯆꯥꯔꯣꯏꯗꯕꯅꯤꯅ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯔꯝꯗꯧ ꯃꯥꯜꯂꯤ ꯃꯣꯏꯗꯤ ꯆꯥꯕꯁꯨ ꯍꯩꯔꯣꯏ ꯑꯃꯨꯛꯐꯥꯎꯁꯨ ꯆꯥꯗ꯭ꯔꯦꯕ ꯃꯣꯏꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯉꯁꯥꯏ ꯕꯦꯂꯦꯟꯗ꯭ꯔꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯄꯗꯨꯃ ꯉꯥꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦꯀꯣ ꯑꯗꯨꯒ ꯁꯤ ꯇꯦꯁ ꯇꯧꯔꯒꯦ Oh my god ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯥꯎꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯇꯤ ꯈꯔ ꯁꯥꯏꯌꯦ ꯊꯔꯣꯏ ꯆꯨꯞꯄꯗꯤ ꯎꯠꯂꯔꯣꯏ ꯃꯌꯥꯝ ꯐꯨꯠ ꯀꯥꯗꯣ ꯇꯜꯂꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ